Mapan thokna leadership munarakpadagi MLA singi mifam thengna hokre Amit Shah BL Santos amasung observer Tarun Chukna BJP MLA singa unakre BJP gi national leader singna korkpadagi National Democratic Alliance NDA gi MLA ayamba Delhi da thungkraba tungda hojik ngahaki mamang BJP Legislature Party khakki oiba mifam ama party asigi head office da pangthokpa hokre BJP Legislature Party gi leader khanbagi mifam adu Union Home Minister Amit Shah na may tangbal lokhi BJP gi National General Secretary Organization BL Santos amasung ngarang mikhal asigi Central Observer hapkraba Tarun Chukna Center gi leader singi mahut sinki National Media da fongnarak pagi matung inna nongna sem gadorba government asi mitai da Chief Minister pigani aduga Deputy CM ani khangani amana kuki Kanglupta atopa Deputy CM amana naga da pigani haidi Hardi ngasi nungthin pung ohum tabada MLA pumnamakki oiba mifam phangani haina center gi losing basingna hairakhiba laikhibani adubu manunggi oiba chetna bakharadagi matam khajik thangtharak tuna ngasi nungthil gi pung mari ga minani fumunga tarakpada party office ta yorkna ba matam pirakhi hairi mifam adu loiraba matung numidang wairam gi pung taret tarakpa matamda National Democratic Alliance MLA singi oiba mifam amuk makha chathagani hairi Hairiba mifam adu da party gi luchingba khangadra nataga khaloidra haibadodi hojik ke oina haiba ngamdri kari maram gi damak matam chana mifam hobu ngamdri bano haiba gi matang da phangba pauna hai MLA oina di tam manga da gi hena ta dana karak laba amasung minister ke arak su ram laba adumakku BJP da di ANOUBA oriba MLA ama BJP Legislature Party gi leader singna hapkani haiba pau amaning phung tana rakhi Bawa adu tanarakpadagi mahakte BJP da changlakpa kuidriba misakni maram aduna mangonda Chief Minister ohenbada sakutpa ngamloi haiba MLA ke amaram thorki MLA singi marakta signature campaign tongnaraga party gi lusingba singda pisannarakpa amasung mahakpu karigumba leader khallagadi sogatloi hainarakpadagi national leader singna kari tawgadabano haina khannadaba yadaba tanpham orakpadagi matam thengtharakpani hairi adubu khudakki oiba phangba pau amagi matung inadi Singjamai Kendra gi MLA KHEMCHAND bu Manipur gi ANOUBA popular government asigi Chief Minister OINA WASAK LORAGANI hairi class hokhiba numit taraga mangani hokhrbasu lengakna mahero singda textbook sing phanganba ngamdrei desam gi thomi singna bosem gi office mamangda ngasisu akanba protest tawkhre Manipur lengak ki Directorate of Education School na chahi asigi January 15 da thokhiba notification amagi matung inna class 10 fawba tamliba mahero singi class January 18 dagi haunana bakhangal lakhiba gi matung inna Class hongna khraba phawbada mahiro singna tamgadaba textbook singdi phanghanba ngamdrei oja kharana paw asida hai lenga ki school sing January 18 dagi hangdoklei amasung mahi tambiba haure adubu angang singna tamgadaba textbook sing adudi mahiro singda ama phawba phanganba ngamdrei class 1 dagi na class 8 fawgi manungda leiba mahiro singi oina di lemna textbook piba haiba lenga ke thosil adugi makhada chahi khutingi class hodringai dagi hauna textbook sing school singda yoholaga lakhi Hairiba textbook sing adu mahiro sing aduna school karak laga pulap pirambani adubu handak chahi gi oina di JEO na su school da textbook pirakhidre school authority sing na su mahiro sing da textbook sing piba ngamdre lairik yauduna takpi tambirakpa numit taraga mangani hokre asigumba thodo asi amukta thorkhidre Marak sida Democratic Students Alliance of Manipur na bosem na namliba textbook sing quality yaudaba cheda namba yaroi hiram asida Education Commissioner Chenaram loi haibalaiti haiduna ngasi su bosem gi office mamang da protest tawkhre protest aduda desam gi president somorjit na haiki lairik tambagi che supply tawbada officer ke amarum chenai Makoi gi lanai gi oiba interest makoi na pusilakpa famda lairik namhanaba che supply tawhanbadagi hojikti textbook sing matik mayai chena namba ngamdrei masi yamna chawba scandal amani Dungi yumbi oige doriba mahiro singi textbook nambada desam na lauri basi khara laujaraga tumina tokchakhigani haina maron thoktana lairi masi kaidangoi da su yaroi chapchaba inquiry ama chathaga dabani aduga scandal asida chenari bamara leibasing adu puthokpaga loinana makhoi gi mathakta logi oiba akan mathabak lokhatka dabani desam na hairi basida taraktraga di maheulang pok yawba khongjang changchangani haiki Maharashtra da miyai ama bhole payana ba chahi taru khakta ngairi bi machanupi hatkre Gram Panchayat ke sarpanch khanbagi mikhalda mirep oiba yanaba Maharashtra da masagi chahi kunipan rom surbanupa amana chahi taruk khakta ngairi bi machanupi hatkre mirep oigadaba miyoi sing angang ani dagi hena pokpa yade haiba state ki chatna kanglon ama leiba maramna masagi chahi taruk khakta ngairi bi machanupi hatkibani Nandet district ki Kerun village da leiba Pandurang kon mangle kauba nupa mana machanupi bu kenel amadalang tharaka hatkibani haina police ki report na hairi Nizamabad ki Police Commissioner T. Sai Chaitina Naina Haiki Numit Karani gi mamangda yaida paligi Nizam Sagar Kenendagi nupi masa amagi asiba hakchang phangkraba matungda makhata na investigation chatabada mahaki apokpuna mikhalda mirep oibi yanaba thaoina hatkibani haiba khangbangam lakhi
Pulisna chenari bamyoi adu farga wahang pahung chathari khungangi mafam amada samkakpagi sinfamda laiba pandurangana handak pangthokadariba panchayat election da mirep oiningbagi apamba laiki adubu Maharashtra gi two chain policy matung ina mirep oiba yadaba maramna machanupi hatkibani hairi India amasung United States ki ANOUBA trade deal quick pinakri India amasung United States ki marakta trade deal quick pinakibaga LOINANA India gi polam singda thamlamba tarik pitsang chada kun manga oirambadagi chada taragani panda hantha hankri Ukraine ga lan sokna riba Russia dagi thaulai haibagi matangda India gi polam singda US na chada kun manga gi changda tarif thamlambani Laibak ani gi ANOUBA trade deal ama khuyek pinarabani na Russia dagi India na thaulai batok tuna Venezuela dagi oina lairagani haina US President Donald Trump na phongdokhi Mamang Chayanolda Petroleum Minister Harbet Singh Puri na interview amada haikibada India na Russia gi crude oil laibagi chang hantharakle haujik laibak asina malemgi atai atoppa laibak nifugu mathoi dagi thaw lainaba thorang lokhatli Russia dagi nongmoda thaw beren million 1.8 leram labasu haujikti beren million 1.3 da hantharakle haina minister na phongdokhi